ꯄꯤꯛꯅꯤꯛ ꯆꯥꯕꯒ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯁꯦ ꯐꯛ ꯑꯃ ꯊꯥꯔꯕ ꯍꯣꯏꯕ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯑꯗ ꯍꯧꯖꯤꯛ ꯉꯥꯛꯀ ꯊꯝꯃꯅꯤ ꯍꯧꯖꯤꯛ ꯁ꯭ꯂꯥꯗ꯭ꯔ ꯀꯩꯅꯣꯒꯨꯝꯕ ꯇꯧꯔꯅꯤ ꯑꯗꯨꯅ ꯃꯪꯒꯥꯟ ꯊꯣꯛꯅꯕꯅ ꯀꯤꯀꯤ ꯃꯅꯥꯛꯁꯦ ꯄꯨꯔꯒ ꯀꯥꯞꯄꯤꯅꯤ ꯐꯣꯇꯣꯗꯤ ꯅꯪ ꯑꯦꯅꯤꯋꯦꯗꯧꯔ ꯍꯥꯏꯁꯦ ꯁꯤꯒꯤ ꯁꯨꯝ ꯐꯥꯎꯔꯦꯗ 도레몬이 그래 나긴 올라가 나긴 띠 내 텍터를 따라오는 콘 Thinking of you, thinking of you. Hello ma'am, good morning and welcome back to my channel. Do ma'am ngasi se sigi video se bye bye numit ki video oidoine. Do hojik ayong ata siga ay samatha ka khalamine ba ko video upload to bagi. Do ay na dom view khara madam nam bane do jenghan ge haina ngasi gi nuksa se pachana sare. Do ko jum na ngasi thabak su jam na su ga dab lai ngarang gi mi sing do lak ka toine ba ngasi. Do ma'am di kamain ꯇꯧꯅꯔꯤꯒꯦ ꯕꯥꯏ ꯕꯥꯏꯒꯤ ꯀꯃꯦꯟ ꯇꯧꯔꯣ ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯥꯏꯗꯩ ꯑꯗꯨꯝ ꯍꯧꯔꯒꯦ ꯑꯗꯩ ꯀꯩꯀꯩ ꯑꯣꯏꯕ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯁꯤꯁꯤꯒ ꯔꯣꯖꯤꯗꯣ ꯂꯥꯏꯔꯤꯛ ꯄꯥꯏꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯅꯥꯛꯇ ꯐꯝꯃꯒ ꯌꯦꯡꯉꯝꯃꯤꯕ ꯃꯥꯒꯤꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉ ꯀꯩꯒꯤꯅꯣ ꯌꯦꯡꯉ 이ꯗꯗꯤ ꯌꯦꯡꯗꯕꯤꯗ ꯏꯌꯨ ꯍꯥꯏꯔꯣ ꯐꯥꯗꯕꯤꯗ अच्छा ngana pithaido अच्छा fara iro siga le yakoi mamana puraiba ba manga gi popcorn se chai manam jina haundra sauce ka cha hauni hana khoi sauce hapchalaga dei charam ji je hauni am sumaina la chai direct ka hapchandana sauce si mthak dum hapchandani ai hawe ngarang semhaluba cylinder do ngasi so akamu manam dum akum namai ba kaigino khangde duna akamu ngasi se chula se mu jingdokpa chatlure do jingdorpada matam dum thengdare ba pung 11 tare do jana halakpada do semhala je puna lae daraga mayam size ka stand ani kharore do jana fazai design je jamna akoi gi khangnung degi pesogar thangat bagi ko nungai na bai nungdi nungai ani fo se fazare do raga muk asisina muk dum akoi picnic ke karakdaga chatpada dum single pubai ne nungai na ko do sisilere lupa 2000 rupees haire na hai ba ko ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗꯣ ꯂꯥꯛꯑꯦ ꯃꯥꯛ ꯍꯧꯖꯤꯛ ꯑꯁꯤ ꯀꯛꯅ ꯂꯩꯔꯝꯃꯤꯅꯤ ꯑꯃꯒ ꯂꯩꯕ ꯁꯣꯟꯗ ꯑꯩꯈꯣꯏ ꯇꯤꯟ ꯎꯔꯤꯁꯦ ꯇꯤꯟꯁꯤꯁꯨ ꯉꯁꯤ ꯍꯥꯏꯗꯤ ꯈꯔ ꯀꯤꯕꯤꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯈꯪꯗꯦ ꯑꯗꯣ ꯁꯣꯝꯒꯤ ꯃꯣꯏ ꯁꯨꯔꯤ ꯑꯁꯤꯁꯤꯅ ꯑꯗꯩ ꯕꯦꯔꯥ ꯂꯩꯁꯦ ꯑꯩꯈꯣꯏ ꯂꯩꯒꯤ ꯃꯅꯥꯛꯀꯤ ꯕꯦꯔꯥꯁꯤꯡꯁꯦ ꯑꯁꯤꯁꯦ ꯂꯣꯏꯅ ꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯩ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯑꯗꯒꯤ ꯏꯟꯖꯥꯡ ꯁꯦꯝꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯡꯉꯅꯤ ꯌꯥꯝ ꯑꯩ ꯁꯣꯝꯗ ꯕꯨꯕꯣꯛꯒ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯏꯟꯖꯥꯡꯗꯣ ꯐꯖꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯟꯖꯥꯡꯁꯦ ꯀꯥꯔꯝꯃꯅꯤꯅꯅꯦ ꯊꯣꯛꯂꯛꯏꯅꯦꯕ ꯌꯦꯡꯉꯨꯇꯣ ꯀꯩꯅꯣ ꯈꯪꯗꯦ ꯀꯦꯃꯦꯔꯥꯗ ꯇꯧꯔꯤꯅꯤ ꯃꯁꯥꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯨꯝ ꯃꯣꯔꯣꯛꯀ ꯁꯨꯝ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯦ ꯇꯤꯅꯥ ꯂꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯐꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯅ ꯁꯦ ꯊꯣꯛꯀꯦꯅ ꯇꯧꯗꯣꯏꯅꯦꯕ ꯁꯦ ꯁꯤꯔꯣ ꯅꯪꯅ ꯑꯦꯅꯤꯋꯦꯗꯧꯔ ꯍꯥꯏꯁꯦ ꯁꯤꯒꯤ ꯁꯨꯝ ꯐꯥꯎꯔꯦꯗ 도레몬ꯗꯤ ꯀꯥꯏ ꯗꯣꯔꯤꯃꯣꯟꯅ ꯑꯩꯈꯣꯏ ꯍꯨꯝꯃꯩ ꯑꯗꯩ ꯃꯣꯏ ꯁꯨꯔꯤꯁꯤꯅꯤ ꯗꯣꯔꯤꯃꯣꯟ 도레몬 아저씨 ꯂꯩꯔꯦ 도레몬ꯁꯦ ꯈꯨꯗꯩ ꯃꯇꯦꯛꯒ ꯁꯦꯠꯅꯤ ꯅꯪꯁꯤꯗꯤꯕ ꯆꯠꯂꯁꯤ ꯌꯦꯡꯉꯨꯁꯤ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤꯁꯦ ꯐꯥꯠꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯣꯏ ꯕꯣꯕꯣꯛꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯠꯇꯣꯛꯑ ꯊꯝꯃꯗꯤ ꯁꯟ ꯀꯩꯀꯥ ꯆꯪꯒꯅꯤꯅ ꯃꯥ ꯈꯨꯐꯖꯕꯅꯦꯕꯣ ꯁ꯭ꯋꯥꯏꯗꯩ ꯌꯦꯡꯕꯗ ꯑꯁꯪꯕ ꯉꯥꯛꯇ ꯑꯩ ꯏꯁꯤꯡꯒꯤꯁꯨ ꯕꯣꯔꯣꯏ ꯐꯖꯅ ꯄꯥꯜꯂꯤꯅꯤ ꯍꯥꯏꯒꯨꯝꯅ ꯑꯇꯩ ꯃꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤꯁꯨ ꯉꯧꯁꯣꯛ ꯉꯧꯏ ꯌꯦꯡꯉꯨꯅ ꯃꯣꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯍꯩꯅꯥꯒꯤ ꯀꯩꯅꯣ ꯁꯤꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯁꯦꯝꯅꯕꯅꯤꯅꯦ ꯑꯆꯥꯔꯒ ꯁꯦꯝꯅꯕꯅꯤ ꯁꯤꯒꯤꯁꯦ 하원이 뱅골인도 우리 좀 하위 tumtak jaktak tꯧꯕꯅꯤ 하원이 ꯌꯥꯝ ꯃꯣꯏ ꯁꯤꯖꯟ ꯈꯨꯗꯤꯡꯒꯤ ꯁꯨꯏ ꯃꯅꯤ ꯂꯦꯞꯄꯨꯅꯦ
와우 ꯌꯥꯝ ꯐꯖꯩ ꯁ꯭ꯋꯥꯏ ꯃꯐꯝꯁꯦꯕꯣ ꯄꯨꯔꯥ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯄꯤꯛꯅꯤꯛ ꯆꯥꯕꯒ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯩꯁꯤꯒ ꯐꯛ ꯑꯃ ꯊꯥꯔꯕ ꯍꯣꯏꯕ ꯁꯤꯗꯩꯁꯤꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯖꯅꯒ ꯆꯥꯔ ꯁꯣꯝꯗ ꯚ꯭ꯌꯨ ꯌꯦꯡꯕ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯈꯔ ꯂꯥꯛꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯕꯣꯔꯣꯏꯁꯤꯗꯤ ꯐꯖꯅ ꯄꯥꯜꯂꯝꯃꯅꯤꯕꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯟꯕꯅꯦ ꯄꯥꯜꯂꯤꯁꯤꯗꯤꯅ ꯀꯩꯅꯣꯅꯦ ꯎꯗ꯭ꯔꯣꯅ ꯄꯥꯜꯂꯤꯌꯦ ꯃꯌꯥꯝ ꯀꯥꯈꯠꯂꯣ ꯅꯪ ꯄꯥꯝꯕꯤꯁꯤꯒ ꯅꯪ ꯀꯥꯈꯠꯂꯣ ꯆꯣ ꯀꯥꯈꯠꯂꯣ ꯑꯁꯪꯕ ꯕꯣꯔꯣꯏ ꯆꯥꯅꯤꯡꯉꯤꯗ ꯈꯪꯗꯦ ꯃꯥꯏꯁꯦ ꯕꯣꯔꯣꯏꯗꯤ ꯐꯖꯅ ꯄꯥꯜꯂꯦꯍꯦ ꯄꯥꯜꯂꯤ ꯅꯪ ꯅꯃꯤꯠꯇ ꯎꯗ꯭ꯔꯕꯅꯤ ꯅꯪꯕꯣ ꯐꯖꯅ ꯄꯥꯜꯂꯤ ꯌꯦꯡꯉꯨ ꯇꯨꯁꯤꯒꯁꯨ ꯌꯦꯡꯉꯨ ꯎꯗ꯭ꯔꯣ ꯁꯤꯒꯩꯁꯤꯒ ꯑꯃꯨꯛꯀ ꯑꯃꯗꯣ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯅꯤ ꯆꯠꯂꯦ ꯑꯩ ꯑꯀꯨꯝ ꯍꯤꯟꯖꯥꯡꯗꯣ ꯌꯦꯡꯕ ꯆꯠꯂꯦ ꯂꯥꯛꯑꯣ ꯀꯥꯔꯝꯃꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯦꯛꯄ ꯆꯠꯂꯦ ꯃꯌꯥꯝ ꯁꯣꯔꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯏ ꯐꯗꯤꯒꯣꯝ ꯍꯥꯏꯅꯤꯅꯦ ꯑꯩ ꯈꯪꯗꯦꯕ ꯐꯗꯤꯒꯣꯝꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯦꯛꯇ ꯍꯥꯏꯖꯤꯟꯈꯤ ꯋꯥ ꯐꯗꯤꯒꯣꯝꯁꯤꯅ ꯀꯩꯅꯣ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯇꯤꯡꯍꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤ ꯐꯖꯗ꯭ꯔꯦ ꯁꯤꯗꯤ ꯆꯥꯕ ꯂꯣꯏꯔꯕꯅꯤ ꯁ꯭ꯋꯥꯏꯗꯤ ꯉꯥꯗꯗꯤ ꯂꯣꯏ ꯍꯥꯞꯆꯤꯜꯂꯅꯤ ꯌꯥꯝꯕꯩ ꯇꯥꯏꯞꯇ जाम से सुजाम जाम से नंग चांग मत अब ये मत बोलना सब खा लूंगी बिना खाना खाए तो मैं आम थोंग बोल रहे हिंजान से ले रहा आई लाइट था ना वो उतला गया दोस्त से ले रहे हिंजान दो थोंग बोल रहे हवा फटीगोम हम चल रहे द हजेक हाँ का थमनी हजेक स्लाड रखे ना मुम्मा तौरनी चाने को साइड चाने द मैम मथंग मखा ताना जिंगमिनसी ब्लॉग से कई तौबा इदम सुम उलक्के कई थांगे सिबो लिंग मानरा इसु ने खंग्रेक खंगुदे अदरा कई थांना न सिबो कई तौबे न दुबो कमाई कक्तो न दुबो तौनु को कई नागिन ओला गया नागिन तेरी मेरी नागिन नी सिदे हिंग सिंगमिनी कोई लेट्स गो अकुम चल मोय ngasi je akum usi mu tawiyaba songi si loidri le sonda musuri je saka je kha tla tawbagi ready to ramineba kaktre je kaktoini se je loina tangai shora thamme ka hapkadaba mayam singdo hindi tangai soide sidi kaktre na kaktoini sega lere slato moro ka hapkari aya ka hodro kai do ken do nan dai ne motho ꯃꯄꯥꯟꯗꯅꯦ ꯃꯅꯨꯡꯁꯨ ꯃꯅꯨꯡꯗꯅꯦ ꯉꯥꯟꯗꯦꯕ ꯑꯗꯨꯅ ꯎꯗ꯭ꯔꯕ ꯃꯝꯅ ꯐꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯉꯥꯟ ꯊꯣꯛꯅꯕ ꯈꯤꯀꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯀꯥꯞꯄꯤꯅꯤ ꯐꯣꯇꯣꯗꯤ ꯌꯦꯡꯉꯨ ꯑꯗꯣ ꯍꯥꯎꯔꯅꯤꯕꯣ ꯇꯤꯟꯒ ꯇꯥꯔ ꯇꯧꯔꯤꯁꯦ ꯇꯤꯟ ꯇꯥꯔ ꯇꯤꯟ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯔꯁꯨ ꯁꯤ ꯎꯔꯒꯅꯦ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯗꯣꯏꯅꯤ ꯆꯥꯛꯁꯤꯅ ꯍꯦꯟꯅ ꯄꯤꯠ ꯄꯤꯠ ꯂꯥꯎꯔꯒꯅꯦ ꯆꯥꯕ ꯍꯥꯎꯇꯕꯅꯤ ꯁꯤꯁꯦ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯁꯦ ꯂꯩꯔꯦ ꯑꯩꯒꯤ ꯁꯤ ꯂꯩꯔꯦ ꯔꯣꯖꯤꯒꯤ ꯁꯤꯁꯦ ꯏꯔꯣꯝꯕ ꯈꯔ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯆꯥꯊꯣꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯀꯤ ꯍꯤꯟꯖꯥꯡꯁꯦ ꯅꯨꯄꯥ ꯃꯥꯟꯕꯤꯗꯣ ꯇꯥꯔꯦ ꯃꯌꯥꯝ ꯅꯨꯄꯥ ꯃꯥꯟꯕꯤꯗꯣ ꯁꯤꯗꯤ ꯕꯤꯠ ꯍꯥꯞꯄꯩꯅꯦꯕ ꯉꯁꯪ ꯉꯁꯪ ꯉꯥꯡꯉꯦ ꯁꯂꯥꯠꯁꯦ ꯍꯥꯎꯔꯅꯤ ꯍꯥꯎꯏꯔ ꯃꯨꯂꯥꯗꯣ ꯆꯥꯔꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ Soalnya kita pakai lore kita loin tada ada uang nih jadi begini woman cuma deh wah anu udah kayak mana masih masang berada tuh berapa sendal tuh sebelah मैं थपक लो इधर ही है साथ ही बस तो मैं हमसे डरे मगी चाक तो रोजी सिंह खाया उड़ी समोल है हिदाक लोगे कई हिदाक लोगे ना समोल निकोली का नोल्टी लेकर क्या खा सिसु संपत्ति अखोई गली से जी मोले फसेगी से ना फजद्रो क्या फी फुका फुकाया सुखाया है तो फुकाया
ꯑꯩꯈꯣꯏ ꯐꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯍꯥꯏꯅ ꯐꯧꯔꯦ siga halibang thona ma jan siga ꯑꯗꯩ ꯇꯦꯛꯊꯔ ꯇꯥꯔꯛꯍꯟ ꯈ꯭ꯋꯥꯡꯒ ꯀꯣꯟꯅ ꯇꯦꯡꯅꯕꯩ ꯍꯔꯤꯕꯥꯡ ꯇꯣꯡꯒ ꯄꯨꯡꯀꯤ ꯀꯤꯗꯣꯏꯅꯤ ꯗꯩ ꯁꯦꯝ ꯇꯥꯕ na semsina ꯀꯥꯏꯗꯩ ꯁꯦꯝꯒꯦ ꯄꯥꯝꯕꯤ tha siba kwa ba mi tau ja da ꯌꯥꯔꯣꯏ hainau ba mi di janina ꯑꯗꯒꯤ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯐꯣꯏꯗꯠꯂ ꯖꯨꯝ ꯁꯥꯗꯣꯏꯕ ꯄꯨꯔꯥ sisina ꯑꯥ chai dung ga da ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯣꯏꯁꯦ ꯇꯪꯈꯥꯏ ꯁꯤ ꯂꯣꯏꯅ ꯁꯦꯝꯃꯝꯗꯔꯁꯦ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯤꯕ ꯋꯥꯠꯂꯝꯃꯤꯔ ꯑꯩꯅ ꯐꯨꯔꯤꯅꯤꯍꯦ ꯕꯖꯥꯔ ꯅꯨꯃꯤꯠ ꯑꯣꯏꯕꯁꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯤꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯁꯟꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯁꯤ ꯁꯥꯗꯤ ꯁꯥꯔꯝꯃꯦ ꯃꯣꯏ ꯁꯤꯁꯦ ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯊꯝꯃꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯁꯜꯂꯅꯤ ꯇꯧꯔꯤꯁꯦ ꯁꯨꯛ ꯆꯥꯎꯕꯁꯤꯡꯁꯦ ꯂꯣꯏꯔꯦ ꯂꯣꯏꯅ ꯁꯤꯠꯆꯅ ꯈꯣꯠꯆꯟꯖꯅ ꯂꯣꯏꯔꯦ ꯐꯖꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯦ ꯏꯁꯩ ꯇꯥꯅ ꯊꯕꯛ ꯁꯨꯔꯝꯃꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯆꯥꯛꯁꯤ ꯆꯠꯇꯦ ꯇꯧꯔꯤ ꯑꯩ ꯂꯩꯍꯦ ꯆꯥꯡꯅꯤ ꯂꯥꯛꯎ hawi ko yi so su ga